COHSEM LOUBA Class 12 की एग्जाम ASIDA SARUK YAGADOURIBA MAHEIROI SINGGI DAMAK KHALLAGA All MANIPUR Students Union AMSU IMPHAL East District na SINDUNA CHAHI ASIGI January TANG dagi HOUDUNA Lamlong Higher Secondary School Khurai Lamlong Da Numit Mangani gi Chupna Chatharakhiba Free coaching class Ngasi HOUNABI Matung Enna Loisinkhre IMPHAL East ki Khurai Lamlong Da Lamlong Higher Secondary da Chatharakhiba Free coaching class Loisinbagi Thoramada AMSU gi Hanagi Thomi Su Oiramba Political activist Haurungbam Asirjit Atopaming Boichana Athoba Mitung AMSU IMPHAL East District Committee ki President Jason Chungakamna Thorammabu AMSU ki Secretary General Samadram Landa Luwang AI of School gi JEORK Vega Chandra Amadi PC Allied Health Institute ki Additional Director Janin Wangkhairakpam na akanaba mitungnan singoina sarugyaki thoramadu tongan ba subject ki oza singna class 12 thagadauriba mahairoi singbu hena mithoi mihenba amamam oiraknaba mamal yamnaba wafam kaya phongdokibaga lonina thoramgi manung chenna COHSEM LOUBA class 12 ki exam thagadauriba mahairoi singi damak khalaga committee asina sinduna chatharakhiba free coaching class aduda mahairoi singbu ningtina takpi tambi kiba oja singi mafamdasu memento khusinna tuna ikai khumnabasu ki Ngasi thoramadu Athoba mitungi warol piraduna political activist Haurungbam Asirjit na hai lamdam asida thokliba isu singasi horakliba mahairoi singda mamut tana khanghanba haibasi yamna mathau tai maru oina mipal tangba punsi amada matam sangna leirakliba asi kokhanaba mahairoi singna lairik laishu ningtina tamduna tongan balamda entrepreneur oina ba khonaba changi Amadi human resource ki matang da mapalam da chatuna mai masing tambasu yai hariba mahairoi singna lairik laishu khakta tambada natana akhang kanba amadi sana mipal tang daba wakhal khanba asisu yamna tangai fade lonina inkalaklaba haibasi charang naba mayam ama thoklakpa yai masikumba kaya si mahairoi singna pungning Faduna isagi adubu panthung yaunaba honadrabadi mai pakpa punsi haiba adu oiba ngamloi haiba wafam sing fongdoki Maram sana adi akoi yam organize oina akoi chhatra organization keno jilei ko kara organize oina tawba aitare ko akoi pipa na ki tawbu nataba akoi chhatra singida akoi ge leiba leader singida akoi magi issue je pura mamutana khangalaga mi mathongna je hapuga akoi institution second bagi kano se koi si para ta oi matam da to koi chhatra je koi nifu ya khai muk chi yam de chhatra koi university kano yaure koi muslim yaure adagi kano mayam yaure koi tribal mayam yaure admi mayam yaure koi ne MA first year tam yaure second year previous final tam mayam se khumjala class fa tawre tawragan da koi je university bus si da koi to set le koi bus ani ji to set la koi je koi fu ya khai muk to khai to ta koi na to je he kumda baga koi je kai to da ge koi sibai na fura ga koi kai to na ta ba moru be de hujilai ba koi jiglai ba condition se da koi tum ma ho pudagi numita wok da koi mi pan tang ko dum jaw de lei do po jaw bo yaw mo ta ek yaw pudagi na na toothpaste gi ho ga na ngam muk tu muk se le po se loi apa ni loi le rang ri sigi asang ma pot sang ma lambi ma koi da mi pan tang ba gi lambi ma koi da smai ya la pu ja si koi gi education system dina su si ju sal ko mo oi ne maram de koi se da ayamba satra sing apa ma sing na like tamali ne hai se white color su kai khalaga yam tamale adu entrepreneur so so boi bi ai adagi ato pa human resource to palam chala company da kai da mo to ko pa adu ju mayam no ya human resource ki no matang moina adu to bida to pa isa na akoi gi ga hai ta mi pan tang da bu gi mok ta wakan khan bom da ga le hai ta satra moi ta ga jo akoi gi masdai da khwai maru oi bi koi khang kan ba like pa ta ga su koi aina like pa ja to bo wakan me am chang kan ni ba like pa ga to ngori na koi ka sing to gai bo dai like ka to nga ta ni khala poi na wakan me am chang ngone ba koi adu phajan punyan mom change adu ko koi na khalli bu do adai da koi focus to ga koi ma sibuk yong chagen ba ki tangai phada bu do adu koi ri cha da khang da bu ne adu he yaw dra ba adu he yaw dra de koi gi tung gi lambi ja tamur ju lamkhang da chalaga koi na koi chahi gi matang hai ta lo ju class 12 ni pa kha